Chief Minister N. Birena Laibag asigi constitution da maruoiba mafam kalliba value principle amadi rights sing asigi ithil miyam da ningthina lehenba mathau tai haina phongdokre CM Secretariat da Law and Legislative Affairs Department asinduna pangthokiba constitution day gi thauram da wafam asi phongdokibane thauram adu da Chief Minister Birena makha taraduna laibag asibu mapangal kanba laibag ama oihannaba Indian constitution gi matang da mass awareness chathaba mathau tai state asibo chawkhat lambi da khumang Chausinaba Lamdamasta Lairiba, Executive Legislature Amadi, Judiciary na punna thabak tauminaba mathautai haike amaromda miyamgi ihauga mari leinaba wafam Chief Minister na thamladuna miyamna democratic oiba mawongda ihau hauba matamda laingaka na yaningdaba leite adubu ihaugi namada anti social oiba sing yausinduna laingaka amasung lanaigi lanthum singda amang ata thokalaklabadi laingak asina taraina lauroi amata oiba amadi mapangal kanba Manipur masagatnaba anti social oiba elements sing muthatpa mathautai haike thauram manung channa maitai mayekta handoklaba criminal act ahumge digital edition su release tauke thauram Law Minister TH Basanta Kumar MP Lesemba Sana Jawba Advocate General Lenin Singh yauna lengaki makok thongba official sing amasung loga mari leinaba miyoi sing su saruk yake